Manipur da punna khundaminari ba furup singi marakta atamnana meitei furup mafam kharada changba yaroi haiduna warning pirakliba Indigenous Tribal Leaders Forum asi Unlawful Organization amani haina Manipur lengang na lauthokpiu haina RPI Athawali gi National Secretary Maheshwar thongnauzamna demand tawri. Imphalis ke Kongbu Chekon Khunau da pangthokpa ahanba 5A-side Elite Trophy Men's Open Football Tournament loishanbagi thoramda wafam asi phongdokhibani. Kongbo Chekon Khunau da leiba Reso Ground da pangthokiba thoram aduda Maheshwar na makha taraduna Manipur asi nena taba lamdam ama oiba natri chahi ahumrom thoglakliba irang asigi waroisil ama puraknaba lengak amasung pumnamakna honaringai cherak asida Itlf kobal loop amana mitei singbu mafam kharada changlakpa yaroi haiduna warning tawrakliba asi laibak thibani. Thawong asi taraina lawfam thokte asigumba akanbu wafam thamliba Itlf asi Unlawful Organization amani haina lengak na lauthokpa phai haiki. Tournament aduga mari lenana Maheshwarna Manipur asi culture amasung sports na malyamda masakta I haibasi miyamna yanaraba wafamni. Adubu Manipur gi mai purakliba sanaroi amasung artist singbo mateng pangbadi yamna watli haina phongdoki. Manipur da Infada any hapa any jati hapa kana thongale thongse adubu jaga khadagi Itlf ko organization sina koi changme yaroi koi hapa da kaido ye haibani style da harbasidi jiti ko organization lai rabina piara thamina Unlawful Organization haina yam chawng da thongani ni sida mai ben yang su support view haina da haidani koi myam punjang ba haibase chimda da punjang mana taba ko asigi physically punjang ni ga Manipur chiwa jati du da ki khaida bila Manipur to